Pung kun mari Manipur pumba total shutdown kौख्रब फाउबा Manipur lenga ki maikaidagi positive response amata laktabana hayengdagi horaga Thoubal district ki manung chana leiba lenga ki loisang sing solonsin bagi khongjang jangsilagani haina JAC against the killing of Laisham Priam and arrest of 6 village volunteers ke chairman Kate Inau Chana Fundurukle Press the Thadurokpa video message amada wafum ase phongdukleduda mahangna hai ngasi JAC na kaukiba total shutdown adubo mapung fahan kiba club organization CSO amadi maira paibi lupsingda JAC asina thagatpa phongdukle adum oinamak total shutdown chathari kai manungda wakhal tana hudabadagi ngai sangdanaba thokiba adu laibak thibani hainasu mahangna makha tana phongdurukle Salungkanggi yamna laibak thiba thodok amada laikhidraba Laisham Priam sahi taraga taruk from Thawal Kunau loina kulunga ko thoksakiba makoi taruk fajinduna thamliba sigi mayokta semkiba jesina Manipur pumbagi kaukiba general strike shutdown marang tang kun taret ki numina mayong pung taruk tagina ngasi tang kun gani pan numina mayong pung taruk pawa kaukiba dungun shutdown nasi mapung phana mangtuk chakre asigi asmul shutdown asida Manipur ki lebiniba CSO sing mera paibi mai wek sing club sing loina na satragi samstan sing pai punamakna mapung phana sogat pi kiba asigi namangta je sigi mai pedagi hanana thalat mangtuk sai loina na nasigi asmul shutdown tawjaraba phawa state sarkar gi mai pedagi positive response amata birektaba asi atoi sarkar bu yamna warujai loina na Makata khongjang oina hayeng December ki tang kun ga mapandagi Thawan district la riba sarkar gi loisan punamak solution gi thabak sathajaragani